Hundak marak BJP Leingak manung do oyak iba phiba masigi matang da MLA amaga mimang thokna ikai ki wangmada Hundok Hunjil tabak yam kan Kansillakli MLA anina makoina Pairamba posting dagi Resigned Toukhiba sina sarkar sokdaba amata leiti Haina Manipur Chief Minister N.Biren Fongdokhre MLA Radesham advisor to CM aduga MLA Karamsiam Tourism Corporation Chairman Phamdagi Resigned Toukhiba sina sarkar asida sokdaba mafam amata leiti Hojik lagi sarkar asigi manungda pen mantra pen da haibadudi politics ki normal oiba thongni Haina Manipur Chief Minister N.Biren Fongdokhre Paumi khara akhana unaba amada Chief Minister makhata nai sarkar asida majority MLA sing mapung phana sawatunu leiri Hojik lagi BJP ki 2.0 sarkar asigi mayokta MLA tara trying to Delhi da chatuna mahaki mayokta kem tawi hai badu Leingak asina karimata matha saninga oide masi normal oiba issue amani sarkar asida majority MLA sing sawatuna chakot thorangi thabak paikatuna leiri government ki portfolio paibu natraga paidaba haibagi wafam tongana thangraga MLA kudimak manaba thakta chaktung phangna bu hotnari haina Chief Minister na Fongdokhre Nakalam maromda Leingak sembat achoba thodanglaramba BJP ki MLA kharana Manipur ki Chief Minister N.Biren bu mingchat thian na bu mongda Delhi da kem tawduna leiribasi masa masa ki sakti pambadagini makhoi soi oiroi da mangla laduna leiba Leingak asida kaisu sokada bu leiti haina KPN da PD Minister El Susindro na Fongdokhre Minister na makhata na hai MLA Radesham Lujingba MLA train thoina saba team ama Chief Minister ki mayokta Delhi da kem tawduna leire haina media ki khutang da gitare Maduna sarkar asita kainga makal amatagi Akaiba piroi mahang yan hana 2017 da Khurai Kendra dagi MLA oina mai paklaba matung LD amasung power chairman oiramki mahang chairman oikhiba matam aduga MLA Karamsiam chairman oiriba sika karisu khena buleite mahang LD gi chairman oina leiringi matam da LD gi phanna amasung misil amata leiramdrabasu matam adugi ngamna badum hona ki haina minister na Fongdokhre loinana BJP Leingak manung da hojok thokliba rajniti gi oiba tangdu leita daba amadi Leingak paiminariba MLA sing marakta amaga Hundok Hunjil taunabagi matang asida sagolban SC gi MLA RK Imo BJP gi wangangroi El Suresh Kumar minority morcha gi president amadi tongan ma party gi masak naiba mi kaya na magi Facebook account da Chief Minister bu sagot pu wafam kaya Fongdokpa leikrabani ningsing bayai langthabal SC gi MLA Karamsiam Hairok SC MLA Hana Chief Minister ki advisor oiramba TS Radesham makoina Pairamba posting adugi matungina niyam chumna daita sinabiti haiba pen dabak loinana pham thatokpa leikrabani loinana BJP ki MLA Khara Delhi da kem tawduna daita leibi union minister sing unagani haibagi thorang tawduna leiribani miyamda pawdam jariba Saidur Maibam staff reporter Mami TV Ipak TV News haiba news networking channel asigo like subscribe amadi share tawbiduna miyamna support tawbu hajari